इमेज पाउदा मियंग ताबीबा संबो अहममक्तदा खुरमजरी हौजे मरोइबा पाउदा मणिपुर पीपल्स पार्टी की यांखै मातुई सुबा मपक कुमन थरम पांगथोखरे केबल नेटवर्क के अनौबा तारीख के मायोक्ता खुंजंग संसिंखरे लोइनना संगीता सेंटर के खोंसट मोरे टाउन थुंगलखरे हौजे पाउसनन पिजरी कुमजा लिसंग चमापन हुंफुनिपान के डिसेंबर चैचट कुंतरुक्ता लिंखखेबा मणिपुर के ख्वाइदगी लेरबा रीजनल पॉलिटिकल पार्टी अमा ओरिबा मणिपुर पीपल्स पार्टी MPP की यांखै मातुई सुबा मपकुलन थौरम ngase kangjebung maningda leiba party asige office ta pangthokre mapokumont asiga mari leiner party asige president Ozogendro na high state asige khwaidigi leraba regional political party ase linkhat khibagi maroi pa pandam de lamdam asida khunda minari ba phuro kuntra mapan ase yokhatpa amadi makoi bo tekta kaidana thamba asine loinana party asige amata ngaira pa pandam de Manipur apumbage saktam ngakuna thamba minority group sing ngakuna thamba haibane sangba kaya ase party asige achepa phirepni mana makatana hai lamdam asige senthungi phimam phatriba ase pagana ba party asina achoba thodang loduna lakle amaromda lebak asige asoba political party singna regional political party oiba party masa singbo india ge apunba tugaina ba honaba party ni haina lana uhaleba ase gyaningde Regional Political Party Leram Drabadi Lebak Asigi Apunbagi Sakta Mama Sagat Pangamloi Isa Isana Iromdom Lecture of Matamda India Asi Chakor Paprop Ngamgani MPP Asibu Pandam Asigi Makada Linkat Kibani State Asida MPP Lingak Kayarak Paramle Lingak Paying Matamda Manipur Gi Tabak Taram Kaya Pangtoki Masi Lebak Miamna Hena Kangaba Famni Haiki Amaramda Communist Party of India CPI linkhat ki bagi marputara humdoi suba mapokuman tharam lebakasige atimapam singda pangthongna bagum Manipur dasu ngasi CPI State Council asinduna Imphal ge iraba bhavan da pangthokre tharam asida sarugya khiba CPI Manipur gi State Secretary Comrade L Sotin Kumar Hai lebakasige miambo namthabi bagi mayoktana CPI na matam sangna miyanggi damangta leptona lakli sahi marpudara hum doirom CPI na makhan makha kayagi miyamgi damak apungba iho kaya sangsindona lakki adungai matam British na palamba lenga ke mayukta miyamgi haki damak kholaw kaya lauduna thongna leina khongjang kaya sangsilakki masidanatana masui ta kraba lebak asige miyam punsina bakhonabada asoba thodang kaya lauduna lakki Manipur dasu CPI na Manipur miyamgi damak khongthang Kayarakta asoba thodang loduna lakli masige maru iba kudamde lamdam asidege armed forces special power act lokthongnaba kholaw kya loduna lakhiba asini CPI state asida lenga ka paiba yawningai matamda so Manipur dege armed forces special power act lokthotringai phawba lenga paiba toklagani haina ware phawba lokhiba laikhrabani ware basige matungina Imphal manungdage act ase lokthokibani Housing Narendra Modi na lusingba NDA lengang na lebak asigi miyamda oliba amadi oida pada kaya haizinduna miyamda khudong chahandriba asigi mayokta CPI na matam suppada lepani haina phongdokhi Christian Singh khwaidige sauraba kumai Christmas ngarang December kumanga da malem sin bathungna pangthona khrei mibabu papki bondi dagi thaduktuna aran khupampi ke haiduna taipang mapu gi masa ni pa Jesu Krishna miyoiba oina malemda porokhiba numipo Christmas haina palantonare Taibang mapuna miyoy bobo kaya ki mating nung sibibage haibage pauzen Jesu Krishna sandoklam ke pauki bondi dagi nantuktuna arang khubam phangnabage lambi takbirang ke masamal taibang mapuge amatangairaba machanipane haiba unanaba angakpa thabak kya tobirang ke asibabu hingalan ke mamitang babu ohan ke makhong tek babu phamane singba angakpa singthaninga eba thabak kya pangtholang ke Christmas ke maru eba saktam de church singda worship service lokatuna taibangda miyoy ba oina Polokhiba kanbiba mapu Jesu Christ dagi matimwal kun saithazaba mafamda haizaba Bible dagi wahi lokthokuna nainaba amade cultural activities utpana mabungoi ke Christmas festival ase Mantak Baptist Church nasu harautiyamna cultural show yamna pangthoke
Christmas lakpasida ingthaba puraktuna mioi amaga nungsi sanana leminarese haibasina Christmas ke pauzen oikhi Kaksengi Union Baptist Church the so Christmas kumai pangthoki kumsi sahigi thimna Jesus is the light of the world haibasini haukiba tang kulumdoi nungaising nimitagi haukiba Christmas ke thoram January ama lisangani taramapan pawwa chathagani Christmas ke topic Jesus is the light in the darkness haibasida Dilip Khetriana wangang ke thagat isai sakpa haijabagi thoram lokhatpana thoramgi mapungoi ba sakta moi ke nasai kalu si amamri kalu makalam basi ora ai ichi naw ko hitaba kalam thar ma hayna le ai ichi naw le sen pa la sen ni mdo kris le sen de taw la kan ba adu ba sen ni matamda porte oni matamda kamai taw ba battle system matamda kanil ba sabe ora masi khali ba ai da ba kan ba la ji te mun khala le ba si amam da ko le India Gamma Cable TV Network Sangi Matata Nona Taripo Order Chana Hanaba Thorangi Mayota Yaning the Utuna All Manipur Local Cable Operator Association AMALCOA na Khongjang Sang Kray Ngase kai sampal lemazam laika de laba community hall da ayupung taramatui de hauraga AMALCOA gi members na sit in protest atake Khongjang aduda marilena AMALCOA gi General Secretary Maibam Sarajit na Pawi Sangda Pongdo Kibada Anowa Tarif Order Asina Lamdamasita Lady Ba Larabasang Text Duna Gabal Yang Bangam Loidabaki Pibam Lady Hanadi Hawker Sangna Consumer Amadagi GST Yang Lupa Chani Yang Kagi Sang the Tian Duna Chenen Sunaba Yang Hali Anowa Tarif Order Chanarabade Broadcaster Singna Channel Adugi Mamal Lepkadaba Marana Senen Sing Mapung Pana Panganaba Honabada Consumer Amana Lupali Singama Pawa Tirapayana Lady Hairiba Tarif Order Asi Chana Hanba Yaroi Marilenaba Authority na Atuba Matamda Ming Sangbiu Natraga Makatana Khongjang Sangsalagani Hairi Ziribagi Usathonda Ladyba 50 Bedded Hospital Asigi Lepam Topa Staff Sing Equipment Sing Latabagi Matangda Mamangdagi Hona Marilenaba Authority Singda Hazaduna Lagli Amade October Thagi Tang Kunitoida All Ziribam United Club Association Azukana Media Team Amaga Chatuna Yang Suluraba Matungda Award Pangaktana Thalaba Hospital Asege Award Person PBO Haiduna Pressure to Krabasu Ngasi Phawa Tawidana Leibadegi Ngarang Lokend Club Pioneer Club Usatol Mangan Club Harinagar Amadi All Ziribam United Club Association Azuka Ziribam Amade Lekagi Maira Paibi Singh Yamna Pangthokiba Mipamamana Hospital Asege Award Pasing Mari Lainaba Singna Atoboda PBU Haikibaga Loinana Ngarang Ayo Pong Tarataba Matamdage Hauna 50 Bedded Hospital Gi Mamangda OPD Tingsinduna Mayamna Wakan Mipam K Ngarange Kongsan Asege Matangda Azuka Ge President Maipaksana Mangangna Haikibada Azukana Ngasi Pawa Hospital Asege Matangda Award Bakaya Sing Asi Tabira O Haiduna Lagle Adubo Tabak Oinangasi Pauba Taubiraktaba Asidagi Ngasi OPD Tingsindra Khongjang Asi Sangsin Bane Aikosu Khongjang Asi Sangsin Mapamde Adubo Tabak Oina Taubiraktaba Khongjang Asi Changsin Bane Maram Aduna Tuba Matamda Miyamna Taliba Demand Asi Pitopio Hainaso Makatana Pongdoke Honorable Minister Alexander Kumar Helena Family Welfare Minister Manipurna Laktuna Yang Salaba Matungda Hospital Asida Laitabi Yadaba Singh Thambiragane Haiduna Thazaba Ama Pirakpadagi Haiba 48 hours ke OPD Tingsanba Adu 48 hours Sudana Handuksare Haiduna M Maipaksana Mangang President Azuka Jiribamna Pondokre Haiba 48 hours si Sudringaida Ekoi Mayamna Amuk Tana Kanda Hairiba OPD Tingenbi Khongjangsi Koi Handoksare Nupisingi Oina Manipur Asi Mayamdagi Lu Nanba Amade Sep Oiba Mapam Amani Haina Sangita Sidrana Haikre Wapamasi Computer Dagi Chahi Yankai Surabi Nupi Matandana India da Nupisingi Oiba Clint India Sep India Sos Bharat Amade Mahatma Gandhi ge Manglan Singbo India ki citizen Kudimangna Mangpam Nahalibra Haiduna India Pumba Survey Amang Oina Matanda Chalibar Sangita Sridhana Ngasi Indo Myanmar border town Moreda Thonglaba Matungda Aikoge Paumida Pongdorakpane Makata Nahai
इंडिया के ओइना मणिपुर स्टेट असिना इंडिया के स्टेट मयामदगी नुपिसिंगी खक्त नतना मयामगी ओइबा लुनानबा टोलिसिंग मटिकसाना अमदि मरांकाइना लei इंडिया की स्टेट खरदा ngasi phawba asuk yamna chokolabasu toilet matik sana leitaba kaya ama yauri loinana toilet matik sadabana india ke nupi singna khudong sadaba kaya ama mayonare adubo masi singa se manipur da leiba nupi singe oinadi yamna laiba phabane mapam asida sarkar ge natraga so yumthong khudinge toilet sing matik sana leide ma ke kongsada se august ke tang tarani thoidege hauraga lesangani Taramapan ge Marsta Phawba Chakadaba Khongsat Amane ngasi Moreda Thungliba Asina Mahake Chamaga Taramapan Suba Numine Mahana Hosek Phawbuge Oina Kilometer Listen Kuntaret Mathantana Thauduna Laglibane Makatana India ge Mapam Kaya Amadaso Chakadori Wangjing Tenta Kendra ge Madung Chana Ladiba Texam Maka Lekai the Ladiba Haining Soy Maka Laipat local asi ichauge awabadige kanana bagidama khunjasena angamba sempham khainaduna local asige akoiba pali samjankhre texam maneng haining soi thongdage saji chengmai chingkhong phawba kilometer amam makhairom sangna jcb sizinaduna samjan sajelaba aduda sarugyariba khunja amana pungdorokpada lowpari kunge mathak oiba local asi lokse patka nangnana leibana ichauge awaba marak marakta dumang mayongnai adubo hojek chahi Mangangi mamangdagi chahi kudengi leptana ichau mayonare lengak amadi mari leinaba kyana su khangbiba amadi ubiba su leitre Suranomlaga imong pujaba amadi labukta tangjaduna leiba longmising oibana tangai phadana lokol asi chabi yananaba lokol asi da lo uzadiba longmisingna angamba semphang khaiganaduna lokol asige akoiba asi ring round ban khazin mane Housing Pawda Charana Lupalaka Amama Kairam Sankre, Makatana Kumgi Log Lokpa Matamda, Tractor Sangbasang Bayana was Samsangadabaka Amasulade. Local Emile Amadilengana, Miang Sangbiduna, Mapungpana, Samson Badamating Pang behind a Punduragle, Lunana Texamp, Grampansake Pradant, El Iboyamana, Lupalisang Tara, Langatin Zidak Parisat Etcher, Chauva Devina, Lupalisang Kun, ZCB Mapu Amadi, Mating Pang Bidapapuna Mapo Abimbasu Punduragle. Haining Suidage Loksi Kongzau Taba Tudent Amadi local Asidage Lebak Lodunathon Bane Bharatiya Janata Party BJP ge Vice President Oiramba former Minister Marangtem Hamanta BJP ge primary membership ge Tokre Ngasi BJP ge Topage resignation letter ama BJP ge President Dapishin Kre former Minister M Hamantana Thadoropas General Aman Hai Mahak Hauze ke Miamge Thabak Makatana Tongnana Bagidama Mahake Workers and Galoinana National Political Party Amada Atubada Yauragane Haide Morangtam Hamata Wangzang Tenta Kendrada Homeblog Boter Kaduna MLA Orampatanatana Minister Pawa Oiduna Miamge Sabatoram Labavinsangde BJP Manipur Pradesh ke spokesperson Lamsang Kendra ge MLA S Rajana Haikre Kishore Chandra Masana Tauruba Thabaki Polna Mahag NSA Tabane Gamina Pibanate Wapamasanga Sennington News Secretary Taleba Mahake Office the Pomisang Unabada Mahana Pondo Kibane Mana Makatana Haikibada BJP na Litoba India Gamin Asina Bharata Lakpadaki State Amadi Nasnan Ge Thak the Leba Freedom Fighter Amadi Lebakadama Katrokaba Reaching Basing Ning Singduna Palantotuna Lakle Manipur Sur Lamyan by Irapopuning Singduna State Ge Thakta Ikai Kunaba Utpakaluna Mahake Saktam Pauba Postal Istamda Putogle Maramasina Lengana Natabada Party ge Mahila Unit na Zanshi Rani Lakshmi Baibo Ningsam Palant Pangthokpada Kishore Chandrana Atamdana BJP ge Lusang Basing CM Amade RSS po Masinti Tuna Saibasi Kainingaine Anti-National Oiba Wangane Haike Lambi Tainabada Side Pide Haibage Wahauda Kanar China Batokpadagi Nomina Kapada Nupamata Amaside Tawanga Sibianing the Bapungutuna Miam Horutuna Ngasi Didim Lambi Pung Karating Lure around the Midang Pung Mapamakadam Tab Matamda Lampem Police Station Ge Naurem Tong the Tokibane Tawdogadu the Lake Hidraba Nupamsa Adu Changangai Use Kondake Salam Prasanta Sahi Kona Apopa S Tombakawe Prasan Ponongmina Kalom Memio Adu Sagoman Tera Lokra Pambleka de Sabobang Buddha Chandra Sahi Yankitarungne Mark Hosek Lemakong the Leba SBI Bank Deputy Manager or not Tabutawe
ngarang numidang laikhidraba Prasant Swift amada mamanaba ahumga loinana teradagi Naurem Thonglomda lakhi Sabumang Buddha Sandrana I-20 kada Naurem Thongdagi teratamna haigalakhe gari ani asi Naurem Thong golaida mamai onsinabaga loinana amana amabu site pigadabani haiduna mare yenakhe Buddha Sandrana mahaki gari dagi kumtharakpaga loinana Prasant na thoduna lakhiba Swift car adu tamna sangsalutuna gari aduge driver kumtharu haibagi loinana nongmai macha satokuna ki hankhe nakal animakta ngahak mare yenabaga loinana nongmai makhon takhe ngahak loiraga Prasant gari manungda lekthaduna leramani mage oithamo thabakta nongmai maru ama panbagi takpham lei Thaudu aduda seneriba Buddha Sandra ngarang numidang Lampel police na miyamdagi phagale misi adubu yaningdaba phongduduna ngase ayo pung nipan khare helakpa aduaida changangai usekont mapada yamlaba miyam thoraktuna lambi thengbage khongjang singsinki lambi thengbage pau adu tabada Nauria Palkang lakpa kendrage MLA S Subhachandra Pasoi kendrage MLA AK Mirabai amati Imphal West SPS Jogesandra laktuna khongjang loisinga wari sanarba matung lambi thengba adu handohanki People's Action Committee ko committee ama sembaga loinana thodok azuda January mioi matik chaba chera pidri phawa achiba haksang lodaba haina waremna khre haide Ababan millagle hakiba Prime Minister Narendra Modi na puropang amdre haiduna Shiva Sena na setakre Mio Kadaki Damaktadi Sakti Haibasi Oxygen Haiba Wapam Prime Minister Modi na Pongdokibaki Matanga Shiva Sena na haiki Lord Ramana Azodhya da Amati BJP veteran Lal Krishna Alvani na Rajniti da Loithaduna Thamle aduga Oxygen of Power na Mio Kharana Pangli Shiva Sena ase Center amasung Maharashtra da BJP ga Khongbo oina chaminari bani Shiva Sena na makhatana haikibada Modi ji amasung hanage Prime Minister Bajpai di makoigi punsi ayamba opposition oina lekhibani adubo makoi pentoktuna lakhi Mio khare di Madugi ona tainabada lai haina Prime Minister Modi na phongdokhiba wapam amagi lakliba wahangdi miyo kharadi hairibado kana no haibisine power ge oxygen pibadegi gunda amasung huran basingde sendokre bot kananaba honabada criminal kaya ramen ikiba balmiki onthokre haina Shiva Sena na Prime Minister Modi bu sithaki Christmas yogodaba numinini ki mamangda USA gi Tennessee da leiba yum amamai sakibagi thodokta Telangana dagi angang ahum sikre Arun Nayak chahi 38 Sarun Nayak chahi 13 amasung Zoy Nayak chahi 15 makoi ahum chahi niputaruk suraba kari kodrai ke yumda holiday manungda gas oiki Numidangi pung taramaturam tarakpada Tennessee ge Memphis da leiba kodrai ke yumda mai chaglakhe senthok pangamok dabadege makoi ahum amadi yumbu oiriba kari thododu de sikhi kari ge mapuraba Daniel Kodrak amasung makoi ge atomba machanipa Goldi chento ho wangamduna hengauke haire Leibaga sigi matangi anoba Prime Minister kanana oigadagi habase hauzik oiriba rajnitigi phibam asina mangjongna haibade yamna lui haina yoga guru Ramdev na haikre Wapamase mahana ngarang Madurai ge Rameshwaram da pangthokiba Bharat Swabhiman ge National Executive Meeting ke yawalakpada airport pangwisingna hangba wahangi pakumda haikebani Ramdev na makataraduna haikebada mahake wapam ase rajniti da miyang thamlaga haibanate amade mahangna lakadariba lisangane 18 ge Lok Sabha election da kanagumba amatada su sogopa natraga sogotaba haibage wakpham leite haireduna aikoigi oiba rajniti gi natraga dharma ge oiba agenda leite aikoina India amasung malem ase Hindu natraga communal nataba spiritual oiba mapam ama ohenba pambe haike Azodhya ke sani naribagi matangda Ramdev na haikibada Azodhya da BJP na Ram Mandir Sadrabadi BJP miyam gi thajaba manglagani haiki Hausagi sanabigi pau bizade Tawan District Veteran Table Tennis Association Sinduna 5th Tawal District Veteran Table Tennis Tournament 2018 ngarang Tawal wang matabada leiba District Table Tennis Indoor Stadium da pangthokre Single man gida Waisana Zawana aduga doubles man gida A Bobby amade AK Brozen ki Zurana winner oikre
अपुनबा नुपा प्लेयर कुन्ना सरुग्यादुना लीग राउंड चटकिबा टूर्नामेंट असिगे ngasi sanikibा डबल गे फाइनल मैच दा ए बॉबी अमदी एके ब्राजिंगी जुराना एल मोहेंद्रो अमदी वाई सनाजोबो सेट 3-2 दा थोइकी एस आइटेंट अमदी देवा एके गे जुराना थर्ड पोजीशन टाइटल लौके अदुगा सिंगल फाइनल मैच दा वाई सनाजोबना देवा अकुइजम्बो सेट 3-2 दा थोइदुना सिंगल टाइटल लौख्रे एके कुमार अमदी सोमुरजिना मथंगसिना थर्ड अमदी फोर्थ पोजीशन ताख्रे थरोमदुदा रिटियर डीटीओ एम मनी इंटरनेट ऑडिटर एसआईएस निंगटेम अमदी टीडीवीटीटीए गे वाइस प्रेसिडेंट एल समानंदना अथवा मिठुंग सिंह ओइना सरुग्यादुना विनर अमदी रनर सिंह दा मनामथुम सिंह यंथोकी हौजिक अरोबदा मरोइबा पाउ अमने पिजरी मणिपुर पीपल्स पार्टी की अंकै मतुई सुबा मपक कुमन थरम पांगथोख्रे केबल नेटवर्क के अनोबा तारीख के मायोक्ता खुंजंग संचिनख्रे लोइनना संगीता सेंटर के खोंसट मोरे टाउन दा थुंगलख्रे इमेज पाउदंग असिगे दिमातांग असिदा लोइजरे निंग ताबिदो पुनमपो अमुक